Meetei Meitei na scheduled drive list da Chanba Haibasi Pokpadagi Loinaraklaba right Amani HAINA handak pangthokadawriba mikhal asida Inner Manipur Parliamentary Constituency da Independent MEEREP OIRIBA ke SARAT na PHONGDORAKLI. Wafam ase scheduled drive demand committee Manipur SDDCM na taliban demand ase handak pangthokadawriba mikhal asida Inner Manipur Parliamentary Constituency da MEEREP OIRIBA singe wakhalon khangdoknaba SDDCM gi mihut singa unakhiba amada mahakna phongdokkibani. Wangkai tokpam lekai da leiba ke SARAT ke yumda SDDCM na taliba demand asigi matang da wari sanaraba matong makna hai kumja English nga mga tumapan yangkai mga matamda Meetei Meitei ase ST gi list chalamba yarabani adubu matam adugi ahal laman singna asan ba miteng amada yenghautaba madam da ngaside Meetei Meitei ase kudong chadaba fibam kaya mayoknade North East State singi manungda talent amasong merit mangjil thanan leiba furup singi manungda Meetei Meitei shu amani adubu laibak thibadi aikoida talent amasong merit leiba miyoi kaya leirabaso aikoigi fangfam thokpa right mapung fana fangdaba madamna mithoi mihenba hotnabada awaba ama oirakli amaromda North East leiba state singi manungda India gi atopa citizen singna lam leiba yadriba asi state mangatani adubu Manipur gi oinade tampaki mafam khaktada leiba asigi atopa miyoi singna lam leiba yabagi ayaba lei masi pumna mak ngathok ke hairabadi SDDCM na taliban demand asina oigani mahakna makatana hai handak pangthokadawriba mikhal asida mahakna mai paklabade Meetei Meitei na ST list ta chanaba ahanba khongthang oin lokhatkani loinana parliamenta ichang thona Meitei miyamgi damak laugani madugi damak lenga kasina recommendation thabadi yamna mathau tai Meetei Meitei na ST gi list Chanba Haibasi Pokpadagi Loinaraklaba aikogi right amani haibasi leibak sinba thungna khangangani haina sarat na makatara phongdokhe आईगी प्रायोरिटी नंबर 1 सी मणिपुर कनबग लोइनना एसटी डिमांड से आईगी नंबर 1 प्रायोरिटी होइगनी मसी आईगी असेट वाखननी मसी यामना दिउ होइनी से 1955 दु होइगिदब दु ngasi बोइदम दबसी अकोगी तुंगी विजन से करी मोखंदना अकोगी याम नुंगाइ जदे अदना मणिपुर मंगालम सोइदन लाकनी एसटी सिना मणिपुर मंगालम पीदोइनी अदि एसटी सिना मणिपुर सु कनबंगम दोरिने असि वाफम जे आई थमजनिंगी मधुगा अखोई खुदिमकना प्रजा खुदिमकना सु मतेंग पांगबियो एसटी डिमांड फोन आइना पार्लियामेंट चलगा मसी स्टेट गवर्नमेंट रिकमेंड तोरगा मसी लाउन खोटना तोबा मधुगी आइगी इथोइनी आई इहानबो इथोइजके मधु माइ पाकना बाई आई 100% थवाय हक्संग योरगा लुपगा मधु होनगनी पीदबसु यारो एसटी डिमांड मसी अवोई बर्ड राइट ने अखोइन फमन थोप हक ने मसी फमन थोप हक फंगजेगे हाइबदा पीरोइदब कनासु लेते